Congress ki MLA Nipan mapam saksusada mapuroibigi saksusada haibadu tare gakhangam Manipur gi rajniti de sarangnaba ma tholokliba Manipur gi lengak sasan gi thabak tawriba BJP na lusingba sakar si hek siambadagi asumba thabak tawdaba constitution bu khongawnaraga aranba thabak kya haibadi tawhaidaba thabak kya tawkhibadagini haina AICC gi working committee gi members oiriba hanagi deputy chief minister gaikhangamna phungdokre wafam asing asi babu parada leiba congress ki MLA ke mega center gi quarter da pangthokpa paumi singa unaba amada haikibani mahakna hai congress ki MLA nipan masa masa gi oizabana mang thaduna magi kendra gi praja singbu khongauna duna sanapot kum khanduna BJP da sangsin khibasi khwaidigi leibak thibani makhoi nipan gi thawong asi nupi se luraga nupa aduna lamkhang do hondoktuna thamlamlaga mapam saksusada Mapuroibagi saksusadana mangba haibidu tare haujikti makhoi hinglubagi kanaba leitre haiduna hu thaklaga sijabaga chapmanare adubo makhoina congress tagi songtholamdai de party asibu moral kya siduna saiba ngangba tawramba si leibak masa tadabane makhoi political maturity leitaba ethics khangdaba haibidu makhoina takthorakpa thabakno taksare BJP da yauraga makhoina safagadra haiduna khallubadu haujikti awafamda tabaga chapmanare asigumba miyoi singasina miyamgi mihut oina tholakpadagi ngasidi leba asida sarangnaba laitadaba kya thonbani haiki mahakna hai BJP na luchingba chungsinaba sakar asi direction yaudaba haibadi liklam khangna thabak tawdaba adugumba sakar amane haujikti BJP ningol congress to ongbi debi mayam aduga BJP dagi congress to ongbi debi mayam ama tholaktuna rajniti tawbasing aduki matik masak thian ba haibadu oire masi mamangi matamda amuktasu ukhidri haiki mangna hai sungsinaba sakar asigi luchingba oiriba chief minister N Biren gi haisingba yamna thagali mangonda kari maya haibano magic khangmono khangde hameng mayam ama sakakphamda pusilaga amamam kakpugum MLA mayam ama mahakna khomjilaga manghanabagi magic ama tawbugum tawi masini ma ki khwaidigi haisingba amadi angakpa oiribasi haujikti MLA kaya amagi sit hangle haiduna lakthorakpadagi by election tawduna magi kendra miyam amadi leibak miyam bo awaba tahangadori maramaduna COVID-19 thengnanaba leibak miyam gi waraba matamasida rajniti ki sarangnaba haibadu thoganduna leibak asi pungtum tumba tare maramaduna asigumba leibak miyam gi khandaba masa gi da khanduna thabak tawba miyoi singasi amuk hana leibak miyamna miyam gi mihut oina thagat pirakano haiba wafamsu magna phungdokhi atopa yamna tahaidaba masum yamna nungaitaba paw manamo singsan masatkiba nupi ama Turel Sina Phangle ngasi ayuk pung 3:30 taba matamda semai Turel paringi Kaksing police station gi manungsanba kairak damda nupi gi Asiba haksang ama Phangle Asiba haksang adu kuina isingda lairakpadagi ka hena patta pumthare hairi Asiba haksang asi state disaster management team gi kangbuna ngasi nungthul pung 2:30 taba matamda lakholakpa matungda forensic science ki kangmuna thijinbagi thabak chathakre hairi presna phangba pawgi matung inadi laikhidrabi nupi adugi maming tiais khomdon bi sei homphugani thoi mapuroiba laikhidraba bihari kawi Sandel district ki liwa surai khuldagi ni hairi adubo sapsabadi khangmangamdri paw sinai nupi edu thasigi tareki nungthul pung 3 khre helakpa matamda yumdagi singchalugani haiduna thokibane ma yumda halaktabagi thasigi nipanda Sandel police station da imung manungna missing report amasu tawki hairi paw sinai nupi edu singchanba satpada Sandel gi Turel da tasinbadagi irakna duna sibu oirama yai aduga Asiba haksang adu tawtharaklaga sekmai Turel da taraba matungda Turel paringda tawtharakpo oirama yai Turel asi parel mapara sekmai Turel da itinpham oi haina su paw sina makhatana phongdorakle atopa maru oiba paw masu yamna ngakningai oiba paw tanga mayamda share tawjaramge yamna su COVID-19 na siba masing 13 sure oxygen ward padagi laikhidaba oigani irai leima state asida COVID-19 na maram oiduna siba miyoi 13 sure press phangba pawda ngasi rims ki ICU COVID care unit laikhidaba miyoi edu narcotic and affairs of borders da constable oivani mahak mayang imphal konsak tagine laikhidraba miyoi asigi loinabi irai leimana pauksi asida phongdorakpada mahak ki mapuroiba numit kharani gi mamangda nisa karbar tawbi nupi ama phabada yaukhi
matam aduda mahaki mapuroiba lok khara thungi hairiba nupi asi covid-19 positive oiri haina khangnarakpadagi tha asigi amada test tokhi mahaki mawong mataw adu singnabadagi test ki result adu imung manungna kanna haijaduna mangjonana yengluba matamda positive oiramani khudakta mari lainabasingda paw piduna lokhatpinaba haiki adubo lakmandabadagi ambulance ama lanai oina waiduna rims covid care da chatlaba matung flu ward laiki maki loinabi su tha sigi mari da covid-19 positive oide haba result khangmadagi lamboi khongnang khongda hangliba covid care center da lairakibani maki mapureba oxygen thajinbanina tangai phadana sebari oinabagi damak ce raba matung irai laimasu tha sigi tareta rims ki icu ward atopa patient singa loinana punna lairakibani ngarang doctor na singba laktuna maki mapurebagi haksang yamna phagale hairamki ngasi nongalamdai pung marida guli na singbusu pizaki irai laimana makhoina lairiba ka adu wai sitlingai khangawdana maki mapuroibana laurakpadagi sangsinduna yenglubada maki mapuroibagi phibam khangchok sukchina leiramki ward aduda laiminariba atopa miyoi singsu kawbaga loinana doctor amadi nurse na singbusu kawki makhoina atopa oxygen thajinba patient ani amasu sab manana yamna wana lairambani hairi khudakta technician kaunaba chatlubada technician adu mahakna duty tawriba mafam aduda leiramkhide ngihak leiraga question chenraba matung oxygen sing adu amuk sindokhi adubu maki mapuroibadi lekatnaba ngamdana adumak laikidabane asigumba section daba thawong sathariba technician asigi mathakta lokhatpam thokpa thabak sing lokhatpi haina phongdorakhi duty tariba doctor nurse amadi staff sing thawai yauna anaba singbu karida soikhigedage haiduna yingsinbiri amaromda rims hospital gi medical superintendent professor cis arun kumar singana thokpa sirol amada laikhidraba miyuasi thasigi anida rims ki respiratory medicine department admit tawbane ma covid-19 pneumonia hypertension acute respiratory disease syndrome ARDS na singba laina kya na aduna lakhi ma intensive care layengbugi thabak sathaduna lairakpani amadi ngasi yupung 10 minute 10 mangarom chatpa matamda laikhidabane covid-19 laikhidaba miyoi singi paikhatmam thokpa thabak thoram sing paikhatlaba matung ma ki haksang rims mokta thamkhren su pawsin makhatana phungdurakli loisilakpada topa maru eba paw manamo lamboi khonang khongi covid care center da leiba miyoi sing mapal thulaktuna pienabagi khulaw lawkhre se minister na handakta hangdokhiba lamboi khonang khong da leiba trade and export da hangdokhiba covid care center da leiba covid na positive oiriba miyoi sing center asigi mapal thulaktuna pienabagi khulaw kya lawbadagi angakpa amo oinakhre ngase ayupung 10 taba matamna center asida lairiba covid-19 positive oiraba miyoi mapal thulaktuna makhoibu ayama matamda matamsana pija pithak tawde tathi tawoina tawibigi thawong sathai haiduna piendabagi khulaw lawkhi ngasisu ayupung 10 helaba phawba sana thaknaba polam center asida yorokhide thawong asi ayama matamda adumak sathaduna lai center asigi amot akai sengdokpinaba laitabadagi makhoina sengdokpagi thabak sathai COVID-19 laisat asidagi phagalakani haiduna layengbugi thabak sathariba makhoibu ningthi nungaina layengbidaba matam sana pija pithak tawdaba asi makhoibu khatki haibaga chap mane haiba wafam kyasu thamoi sokna phungdokhi covid care center asi salainabagi thabak lawriba makok thongba miyoising kana no phongna thulau wari sasi aikhoi loinamak sikhro hairibra haiba piendabagi wafam kyasu lawkhena pawsina makhatari nungsibiduna video su yengbiribu khudimangna video subu like amasum share tobiyo amasung channel subu subscribe to bidragdi subscribe to biramo share video su matang sai lusinjarage thank you